Hello, sinausin asidi aigi loinabigi mod sinjaraga asidi mukbang tawjararoi aduna yen thongjarake yam laiba moongda hawbasu dum hawbako adugi photom khang asidi adu oina phulon tamjarage mayam yeng taminase. Masih radio sih sempat alam lain masih Kalakpada, Nisi say how numito, Ningsing laki mari mari, nung si sakam urati. Nangdi oila, nanakalap ni Heidi. Nangdi oila, nanakalap ni Heidi.
ꯈꯜꯂꯛꯄꯗ ꯅꯨꯡꯁꯤ ꯍꯧꯅꯤꯡꯉꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯔꯤ ꯃꯥꯔꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯛꯈꯤ ꯅꯪꯒꯤ ꯑꯣꯏꯅ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯦ ꯅꯪꯒꯤ ꯑꯣꯏꯅ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯦ ꯂꯩꯇꯥꯅꯤꯡꯂꯦ ꯄꯨꯛꯅꯤꯡꯁꯦ ꯑꯩꯒꯤ ꯂꯩꯇꯥꯅꯤꯡꯂꯦ ꯄꯨꯛꯅꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯋꯥꯈꯜ ꯅꯨꯡꯁꯤ ꯋꯥꯈꯜ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯌꯦꯡꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯦ ꯃꯃꯤꯁꯤꯡꯅ ꯇꯥꯏꯕꯪꯗ ꯐꯥꯊꯕ ꯉꯝꯗꯔꯦ ꯋꯥꯈꯜ ꯅꯨꯡꯁꯤ ꯋꯥꯈꯜꯁꯤꯡꯅ ꯈꯜꯂꯛꯄꯗ ꯅꯨꯡꯁꯤ ꯍꯧ ꯅꯨꯃꯤꯠꯇꯣ ꯋꯥꯈꯜꯁꯤꯡꯅ ꯈꯜꯂꯛꯄꯗ ꯅꯨꯡꯁꯤ ꯍꯧ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯔꯤ ꯃꯥꯔꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯛꯏ ꯅꯪꯒꯤ ꯑꯣꯏꯅ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯦ ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯦ ꯑꯩꯗꯤ ꯂꯩꯇꯥꯅꯤꯡꯂꯦ ꯄꯨꯛꯅꯤꯡꯁꯦ ꯑꯩꯒꯤ ꯂꯩꯇꯥꯅꯤꯡꯂꯦ ꯄꯨꯛꯅꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯋꯥꯈꯜ ꯅꯨꯡꯁꯤ ꯋꯥꯈꯜ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯌꯦꯡꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯦ ꯃꯃꯤꯁꯤꯡꯅ ꯇꯥꯏꯕꯪꯗ ꯐꯥꯊꯕ ꯉꯝꯗꯔꯦ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯌꯦꯡꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯦ ꯃꯃꯤꯁꯤꯡꯅ ꯇꯥꯏꯕꯪꯗ ꯐꯥꯊꯕ ꯉꯝꯗꯔꯦ ꯂꯥꯡꯇꯛꯅꯔꯦ ꯊꯃꯣꯏꯁꯦ ꯂꯥꯛꯂꯣꯒꯕ ꯅꯨꯡꯁꯤꯕ ꯂꯥꯡꯇꯛꯅꯔꯦ